Imes PAODAM eng tabiriba singbu nomaithem kajalna khurumjari. Ahanbada maruiba pau pizari. Manipur gi lan asi Assam Rifles na Kukim Letenda mateng pangbadagi loisindabani haina makpal na hairi. Nasha Mukt Bharat Abhiyaan signature campaign ngasi DC Kaksing na haudokre. Loyana Nepal da plan Kaibada Meeoi 18 sire. Makatawa pau pizari. Manipur da thokliba lan asi ngalingai matamdagi loisinba yarabani adubu Assam Rifles na Kukim Letenda singi nakalda chauna lepkhibana lan asi loisindana leikhibani haina Manipur Kaithal Fambi Apunba Loop Makpal gi President Oinam Bilasini na phongdokre. Ngase Manipur Press Club ki Thangjang Hall da pangthokiba pau gi mifam amada wapam asi phongdokladuna Bilasini na hai Manipur da thokliba irang asi chahi ama makhai farakle ngasi phawba relief camp singda leiriba Meeoi singbu makhoi yum singda hanjin hanbagi thabak pakhat padi ngasi phawba udri ngasi mak Manipur da thokliba lan asida micham miyambu ngak senaba thamliba Assam Rifles na chatharakliba thawong asidi jungle da chatnagadaba thawong ni Assam Rifles na phong na Kukim Letenda singi nakal da leptuna maitai furupda landaraklaba phawba haujik leiriba MLA minister yangkhai na yengduna leiriba si yaningde lan ase haurakpadagi lanjanariba singna kaidangoi mayumda hanjinba phangani khanduna ngasi phawba wana khangduna leli masana mayumda hanjinba phangaroidra khanbada kham thengna wanari lengak pairiba singna Manipur da ing tapa hanjinba hauri hairibadu aranba wafamni matung tarakpada haibiganu relief camp singda changjafam lauduna leiriba singna mayum da hanjinba ngamlaba khaktada lamdam masida ing tapa hanjile haigadabani miyamna pamliba lauriba kholaw singasi lengak na tabi drabadi numidang da maira paibi thokpagum ayuk nungthil naidana tholak loi hainingai deiti Manipur ngak senbagi mingda leiriba Assam Rifles sing atopa mafamda thadokpikho Manipur da makhoi gi kanaba leiti lengak paiba singna pamliba chakri adu chahi manga khaktani haibasi kaubiganu miyamna lauriba kholaw sing asigi chapchawa pakhum athuba matamda pibiu hainasu phongdokhi Assam Rifles haibase kanano Manipur miyam da sinaga paranante jungle da legada mibu Manipur dem achida lenga asigi lan ngakani hana tharaiba Meeoi kaya ase mafam chano hoidokpiyo tha makhamagi manungda Manipur government ka pirau vote ka bahabase praja miyam tharaga kabani lan chahi makha ama makhai chure hauji vote ki lengang na miyam piba sasona chahi manga lila gi sasona pungna chapani phambi ba chaphi se karai mo phangba haibado mukhan munna tabiraga miyam da ase thupa matamda palo chalama thambirau Maheloi sang singda disturbance bibiganu haiba thimda Maheloi loop oza amadi Maheloi singna changsin lakhiba disturbance free education zone gi poster campaign gi tara suba campaign ngasi Manipur University gi Maheloi singna MU get mamangda changsin kre campaign adugi matangda wangladuna university asigi research scholar Mayengbam Kabir Das na hai malem gi oina lariba resource sing utilize tobada human resource asi tangai fade masida human resource mapung phana amadi mai pakna sizinagi hairagadi education haiba amata ngairaba lambini adubu education sector da tongan ba makhalgi disturbance kaya pirabadi resource kaya asi mai pakna sijina bangamloi masina sakhot lamjanda maning hannabagi lambi ama oigani maram asina education sector amadi institute sing asida ayat apan pibiganu haina campaign asi changsin bani campaign asida Maheloi sang sing da selgi amadi tongan ba pochai gi puba thangbangam loidaba demand tobiganu education sector sing asida amana amada khut thingjinduna political games sanabiganu chahi amada numit chahum humpu manga leibagi manungda numit chani kundagi tadana academic atmosphere lehanbiu education gi lam asida nepotism favoritism amadi corruption tawduna Maheloi sang singbu mangthokpiganu mari linaba department amadi official singna mathau ningthina tawdabadagi educational institution sing mangsinglapa yabagi lambida leiriba asi thoktanaba hotnabiu malemgi oina lan tholakpa matamda education sector amadi hospital da ayat apan pidanaba haiba wafam leiribani maram asina education sector da disturbance amata pibiganu haiki campaign asida education da disturbance free ohalu haiba kholaw kayasu lawki magi
guideline ki makha da su education amasung postal sector da lan karo mo da e pi da ba haibo guideline pu le maram aduna akoi manipur na su akoi manipur khanai se chakut pa amasung maleng ki thak ta tongan da hiram da akoi se mangil thab le ba adu masin khai le ba oi bana education sector si su akoi ki tinjang kaijang da ba amasung mara ta ama oinami da makta akoi campaign makha District Administration Kaksing amasung District Social Welfare Office Kaksing na punna senduna Nasha Mukt Bharat Abhiyaan Signature Campaign District Headquarters Kaksing da leiba Kaksing gi DC Office Complex da ngasidagi hodokre Ministry of Justice and Empowerment Government of India gi makhada satakiba Nasha Mukt Bharat Abhiyaan Signature Campaign adu DC Kaksing Rohit Ananna hodokle haina lauthopaga loinana signature piduna hodoki ngasige signature campaign asida additional SP operation Kaksing Meeoi Chongtham AC2GC Kaksing Okram Sandhyarani SDO Waikhong CMO Kaksing District Social Welfare Officer Nikita Thangjam ZEO Kaksing District Level Officer sing amasung tongan ba non-government organizations singi miu singsu saru yaki tharomgi manung channa DC Kaksing Rohit Anand IS na mayai tangba lauduna DLO sing amasung drug sizinarambadagi potharaba sing apunna phaminaduna interaction tawnabagi tharom amasu pangthoki One day mega financial literacy camp on loan and recovery haiba sida awareness program among asi Thawa district ki manung channa leiba Wangzingi Konopongpi Sports Complex da hangliba lip camp da moredagi lanjalaktuna leiba internal displaced persons single winna pangthokre ngasigi tharom aduda nodal officer SDO office Thawbal Aram Bamruhini Kumar lead district manager Thawbal district Dr. Maitram Utam Luwang Moisem Khaling Assistant Area Manager Chrysal Foundation Manipur Manager CFL Thawbal Chrysal Foundation Manipur Marsida Asem Amadi Relief Camp ta leiriba Meeoi kana saru yaki ngasigi tharom aduga mari lenana Thawbal District Lead District Manager Dr. Maitram Utam Luwang na Financial Literacy gi program asi Thawbal District asida leiriba mipum khudingmak amadi maru oina relief camp asida leiriba mipum khudingmak pu banki makaidagi miyamda phanghanba yaba kari karamba kanaba lei haibadu miyamda mapung phana Kangan bani different line da leiriba banki khang hairaba mihut kunithoi yauna laklaga miyam gi sel thumga mari lenana khudong cha daba khudingma kari karamba thaurang thausil paikhatlaga kokhangani relief camp asida leina bank singdagi karamba khudong chaba phangba yai haibadu mamutana khangan bani ngasi ahanba oina mafam asida asigumba program ase pangthoklabasu makha tanasu district asigi mafam sinba thungna pangthoknaba pandam thamni haiki Haukiba Chahigi July Tarukta Jawjang Tek ki Kuki area gi mafam amada mangkiba Takyal Kolom Lekaidagi Fizam Hemajit ki aroiba mathau mangam ngasi pangthokre Panjina haibagi matung inna ayupung 7 tagi 9 phawbagi manungda pangongna mahos singduna puthokadabani haikibagi matung inna Pung 7 nifu taba matamda pangongna mahos sinba masa adu puthoktuna mathau mangam pangthokpa hauki Hemajit ki mathau mangam pangthokpa duda Pasoi SG MLA Sapam Kunjakesor su saru yaki Fizam Hemajit ki apokpa Fizam Ibungo Bina Pawmis singda phongdorakpada chahi ama pharaba phawba mari lenaba department CM Security Advisor Governor da phawba memorandum pisinduna Security Force thajinduna Thijinbina ba haikre adubu thabakta onthoroktabadagi mathau mangam pangthoknaba sem sakibani mathau mangam pangthokle haina machagi masap phangnabagi chongsinba khongjangdi halloi makhatana masagi saru machet ama phangdriba phawba amadi justice phangdriba phawba khongjangdi halloi haiba wafam thamkibaga loinana ngasi mama mapagi mamittagi tariba PSC na mahaki machanupa amadi mamanabi hatkiba Meeoi sing adu mapung phana apemba oyu haiba wafam thamki Ai isabu satu-satu ani sibu hatok piraga nungai ba phori ba kangbu ngasidi
hakchang bu pibidre ai ase asuk miti wa ba haidu oire aduna ai awa ba si urga na khoi gi nungai bu makhung pha da phong dok ko oiro ko ai isa bo amasung ai isa ki ma na biu hali bu na khoi meam ai awa si urga na khoi gi nungai bu do ale palai tana nungai Nakal Amaromda, Mamang Chahigi July Taruta, Jawjang Tech area da Mangkiba, Sawabantera, Tongbrom Lekaidagi, Luang Bill in Twingambi, Hizamgi Hakchang, Pangdriba Makai Mahaki Matomanga Pangtok Haina, Luang Bigi Apopa, Hizam Kulajit Fondokre. Ngasi Sawabantera, Tongbrom Lekaida Leba, Luang Bill in Twingambigi, Yumda Pangtokiba Pau Gimipam Amada, Wapamasi Fondok Laduna, Luang Bigi Apopa, Hizam Kulajit Hai, Betty Bachau, Betty Parau Haiba, Indiagi, Prime Minister Sitariba, Ona Dainabada, Maheroin Pimacha Ama, Chahi Ama Tiba Kangdana, Langla Langjun Amata, Putopangam Driba Asina Takpadi, campaign Asigi, Wahanto Latre Haina Takpani, Masida Natana, Hiramasigi Matanga, CBI na Haukiba Chahigi, December Kuntramatoida, Charsit, Tagalak Labasu, Nasip Hauba, Karigumbe Action Amata, Lakotana Lady. Masida Natana Kukim Neten Singagi Marakta, Shoot of Nariba Stimag, India Government, But Sanadona Tambani, Lunana Manipurda, Achoba Irang Tokaliba, Kuki Emile Taragi Matakta, FIR Lakapam Toktabra, Amadi, Houses Tariba, Parliament Mipam Asida, Manipuri House Oriba issue Asigi Matanga, Kupna Kana Biduna issue Asigi Variation Ama Purokna Bahona Gadabani Hainasu, Pongdoki. Kanigana alternative aran mangata da sum base optional asum basakani dudi yaroi aduna tasena CJP ge jan gi na to ngata ne je khallaga thabak to honjini aduna laiba handaki laiba huju saliba parliament amadi assembly mi famasida ngasi bokta thiba khangdana leriba ngasi bokta loisan nom khangdana oiriba phibam singa se hena chakhotpa ma porna ba simbi wa aduna ai mayam gi press media gi mapamda ai khutno jana Manipurgi House Oriba Isuasi, Congress MP Oibiriba, Bimolna Manipurda, Lariba Miamgi Apamba Kangna Parlamenta Putok Piduna, Atubada Solution Prokna Bahotna Biu Haina, BJP spokesperson Oriba, Lamlai Kendragi MLA, KS Ibom Chana Fongdokre, Wapama Singasi Ayuk Nunga Dada Laiba, MLA Yumda Pangtopa, Lamlai Kendragi Manung Chana Laiba, Red John de Lariba, Sabunko Kuno, Santi Kongbal, Tamna Popi, Sana Sabina Chingba Mapam Sing de Laiba, Chahi Mangagi Matak de Laiba, Meeoi, Jani Pan Marifu Humdoida, Jang in Topagi Taram Amada, Fongdoki Bani. Mahak Nahai, Manipurgi House Oriba issue AC, MPCC MP, Ozabi Molna, Matau Karamna, Karamba Maonda, Lucian Haningli Bano Haibadu, Parlamenta Mayak Sangna Tambiu, House Lebaki Oriba Piba Masida, Wada Bakana Sulaite, Sarkar Suwai, Jing Amadi, Tamgi Miam Suwai, Adubu Kara Hena Wari Badi, Jingkong Jinga de Lariba, Meeoi Sing Asini. House Manipura Toliba Irangasi, Mapalamgi, Kut Yawa support Kayaga Luina, Satarakpa Oibana, Hector Irang a solution by Yadabani, Manipurda Housing Shoes at Nariba Cookie Underground Group Karagi leader, Myanmar the MP Faba Oyam Laba, Meeoi Sing na Punsin na Lan as is a Tarakpani. Luina Langang Asigi Oinasu, Mitop Kandopa Amadi, Maram Damda, Halhan Kiba Haibagi, Philip Asi, Chapchana Lay Hainasu, Pongdoki. Siri and billion and losing Burgamian Sigi Philip Kanovo. Iran saw the Vigi Torki near to Philip Su home there, Madugi Philip to the Kanovo. Mapandagi Mito I kind of Slapero. Aduga Hana Manipur Sansala like you sincere. Masi Loina Kantoga, Mayunda Halangani. Kakseng District ke Palel PS ke Manung Chan na Laiba, Palel Thong Ariba Amasung, Anoba Anigi Marakta, Ani Subat Lanjawi Bom Oigani Chingnaba, Ariba Bom Amalayamle. Ngarang Numidang Waram Sengmai Turil da Meeoi Karana, Langoi Piakpada, Bom Adu Thingarakibani Haidi. Bom Lady Haibagi Pau, Tabada, Palel Police ke Kambu Amachang Senduna, Yingsin Kre, Adumoinamok Lakatpadi. Kudong Chada Badagi, Narang Nakotana Lakiba, do Nasi Manipuri State Bomb Detection and Disposal Team Langtuna, Yingshilaba Tungda, Lakot Kani Hari.
Local Development Authority ki staff singbu Manipur lenga ki makhada leiriba ate department singa manana benefit piu equal work equal benefit facility of pension with equal norms to other department facility of retirement benefits equal to other department farming of separate RR for LDA employees promote the non-technical employees as per seniority basis haiba wakasing lengak taksil laduna Local Development Authority Workers and Employees Union na sinduna ngasi Local Development Authority Office mamangda numit humni leptana chathagadaba wakat mifam phamba hawkre Wakat mifam aduga mari leinana Local Development Authority Workers and Employees Union gi General Secretary Pukhrambam Sam Kumar na phongdokhibada Government of Manipur gi Finance Department PIC na pirakhiba warwal gi matung inna hawkhiba lisingani kulumdoi September kulumdoi da Government of Manipur Secretariat Forest Environment and Climate Change Department ge Secretary na Local Development Authority gi Project Director da pension gi recommendation tarok nabagi damak ai bachero pirakpa laikre adubu LDA gi management da thabakta onthok nabagi damak LDA gi governing body gi mifam ama phambiu haina ai bachero thaduna kayara hajarabasu tabiraktabadagi union na ngasidagi hauduna tha sigi tang kuntaruk phawba wakat mifam chathabagi warep ase lawrakpani makhata na positive oiba response laktrabadi tha sigi kumapandagi sis work strike chatharagani haiki अखोई सेक्रेटरी फंबीरीबा अखोई मरी लेनब अथॉरिटी कयादसो ngasi media gi thongda aina union gi secretary moina aina haijari aduga amukasो haijage अखोई gi mapi ba obiriba honorable chief minister aina amukasो khubang chagok taralu na haijari अखोई हिंग बग yak leite detail चपम बतमदा अखोई चंदवा पाइ rai wo phamsi thamjege thank you Malem Sen Tungna Maming Laibi Manipur gi Child Environmental Activist Lucipriya Kangu Zambo Kasar Silchargi Itkholada tongan ba loop singna punsinduna opagi thauram apungphana pangthokre Manipuri Sahityat Parishad Assam Manipuri Language Protection Coordination Committee All Assam Manipuri Students Union Central Committee All Assam Manipuri Women Mera Paibi Coordination Committee All Assam Manipuri Mera Paibi apunba loop amadi Manipuri Youth Front Assam na sinduna Silchar Itkhola Awang Mandopta pangthokiba opagi thauram aduda Manipuri Language Protection Coordination Committee gi Chairman Dr. K.N. Chan, Assam Manipuri Students Union Central Committee Advisor Saikhom Kamalakanta, Manipuri Sahityat Parishad Assam ki General Secretary Dr. Khumuzam Duren Singh, All Assam Manipuri Mera Paibi Apunba Loop ki President Guru Mayum Beni Misra, All Assam Manipuri Women Mera Paibi Coordination Committee ki President Konjangbam Ongbi Aruna Devi Amadi, Manipuri Youth Front Assam ki President Thangjam Brojen Singh Nachingba, Meeoi kaya na daista famki. Tharong ki manung chan na Meeoi kaya amadi loop kaya ki luchingbi Singh na lengan fi citation amadi momento Nachingba kaya Lucipriya da khudol tamki matungda Meeoi kaya na wa ngangki ngasigi tharom asigi khudong chaba loduna paumi singna hangkiba wahangi pa kumpiraduna Lucipriya na haikibada ayapu mafam asida khundariba maru oina miteina lakpina ba haijabadagi miyambu unaba lakjabani loinana ima leibak Manipur gi saru ama oiriba juri bamsu ima leibak ni masi kanana su thugaiba yaroi haiduna mafam aduda satuna miyambu thauna hapjaba lakpani aikhoi maru oina mitei asti unity oiduna Lan oirasu natraga environment change ki matangda oirasu punna thengnaminaduna aikhoi unity leiba hotna jabani mahak na makha takhibada aikhoi gamba apikpa macha singna punsinduna climate change ki problem asi thengnaminasi amadi public leader singna su tungi khambiduna thabak tobiu haina phongdokhi कोई environment की मतलब दा कोई climate change की मतलब दने कोई कितना जो खंग नबे information दो knowledge तो हाय तारे को अदु दमन पीवी ना बा आगे साथी climate activist और ना इन वाहे दो हाय मने अदु मायना कोई माले बाग चुकन नबे की दमक ता आई लेरी जो हानिंगी फोंटोक निंगी कोई माले बाग मणिपुर की दमक ता अदु मायना कोई जो अमत ना पुन्ना unite होना ना unity जे ले दिना कोई अमेक द problem और अमेक दा कोई violence और कोई law और कोई climate change और crisis और अमेक दा कोई unity जे ले दिया कोई पुन्ना अमत होना और दिना कोई fight तो दिना ले नमनी अदु दिना कोई main solution अदु मायना climate change fight तो के हार्डी सी problem जे it's not only for me or for you for somebody else climate change problem is for every single person living in this world. Adu ay gumba millions of children like me. Moji na moki yum kay yam tay na moki mama pa baju like baju yam yawin adu ki climate change ko fight to baju maru oy. Adu mana
Jiribam District ki Ahmedabad High School da Headmaster Oiba Abdul Salam Amadi Assistant Teacher Azad Hussein bu transfer tarakpa bu yaning daba phongdokpa oina school asida khola koya lauduna khongjang sangsinkhre amadi school management committee nesu local MLA DC amadi ZEO Jiribam da memorandum pisinduna transfer order revoke tawina ba haijakre haidi Ahmedabad High School General Secretary Sakina Begum na haikibada school asida punna maheroi chatro khumudra manga leibada oja tara manga na ngasi phauba lari takpiduna lakli adubu handak oja ani transfer taropasi ekhoi yaningde athubada order kapiu natrabadi school thong lonsin bagi firep larokpa yai haiki ngasi khongjang aduda ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ ꯃꯍꯩꯔꯣꯏ ꯗꯨꯂꯣꯟ ꯃꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯂꯩꯐꯝ ꯊꯣꯛꯄ ꯔꯦꯁꯤꯌꯣ ꯐꯥꯎꯕ ꯆꯥꯟꯅꯗꯅ ꯂꯩ ꯑꯣꯖꯥ ꯃꯁꯤꯡ ꯋꯥꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯣꯖꯥ ꯑꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Chief Minister's Economic Revival Mission for the Internally Displaced People gi makhada Neimaram High School Relief Camp da numit nini pangthokadaba food processing training program ngasi hodokre irang asina maram oiraga waroi chingdagi lanjalaktuna Neimaram High School Relief Camp da chongjafam loduna leiriba inmates singna saru yaduna pangthokiba training program aduga maril inena inmate amana phongdorakpada relief camp da leiriba inmates sing asi Chief Minister gi mieng makhada Masagi senthok lambi amamam na hennabagi pandamda asigumba program pangthokpibasi aduki matik nungai Relief camp ta leiriba inmates sing sufam nongpham khangdena leiringe charakta lengakna sigumba training program ama pangthoklakpasi yamna matang chai irang leirabasu mipum khudimak sel tandaba yadaba maramna masagi haijaba senpham amamam pairaga Marondom lepchaba ngamnaba amadi imung puba ngamnaba lengakna asigumba thawrang ama paikhalaklibasi thagatli Program asidagi mateng lauraga tung koiba isagi senthok lambi ama semjaba yaragani lengakna simbiraga asigumba training program asi leptana pangthokpiu haina mahakna makhatana phongdoki thawram asida hainau achar ginger candy maw haikha achar banana chip amadi umurok achar nachingba semba takpi tambiri Manipur gi hauze oriba phiba masida maikai kaya degi kholau kaya lauri protest kaya sathakre irang asilosina bamamidi tadri ba asidagi Manipur gi mapanda lairiba icha kaya na awaba sibu khangba ngamdaduna tha sigi kunipanda delida protest tawgadawri masida kaithal gi ima ibel CS toloina na maira pabi pumna makna nuthil pung amadagi ahum phauba pisum how ground da protest sathagani haina kharamban ima kaithal joint coordinating committee for peace ki co-convener huirem binona phongdorakli ngase Manipur press cup ta pangthokiba pawgi mifam amada wafam ase phongdokladuna binona makha taraduna hai DMCC Amkil Imagi Meira Amadi Joint Coordinating Committee for Peace ka puna khosanaduna pangthokadariba mifam asi maru oina matam kuinadagi kuki singna landarakpadagi micham awaba kaya mayoknariba asi tabidena khangbidena laklabasu central government amadi Manipur government na kuki gi bunker thugaina basilu loinana central government na kari gi kuki gi michang changlibano haibagi miyamda wahang aman lakli relief camp ta leriba sing kayam kuina asumna hingba yagani lengakna hanagi makhoi gi mayum yumpham aduda hanjin hanaba silu loinana parliament ki budget mifamda Manipur gi matangda wafam amata palaktaba asina miyam nungaitaba heman khibana Manipur asibu India gi manung sandrabara haibagi wafam adu Manipur gi miyamda lakli amadi hariba numit asida pangthokadawriba mifam asibu miyam punna sawatuna mapung phansi haina appeal tarokli aikoi la ibani maram asina bidik la kadoriba tang kunipanda Delhi da leiriba icha singna tawgadoriba protest asida mari leinana aikoi ju puna mat amat tawna saugatmina dana Manipur macha ngatanina haiba khongjang ase changchan minachi haiba wafam ase committee gi magai dagi thamjai
Lamphel Court Lambi asi semjilu haina All Manipur Bar Association ambagi members singna ngasidagi thabak leptuna matam kaktana lambi thingbagi khongjang sangsinkhre lambi thingbagi khongjang aduga marilena ambagi president Puyam Tomchana phongdorakhibada Imphal West DC gi nakanda chatliba court lambi asi yamna maru oiba lambi amani lambi asi matam sangnadagi sembi Dana Laikiba Maramna ngarang accident thotuna advocate kaya asok apan yauri lambi asi semdinaba mailinaba singda khangan khrabasu ngasi phawa thabak oina taroktabadagi lambi thingbagi khongjang asi changsinjabani athubada lambi asi semba haudaba tarabadi hayengdagi just yauna khongjang asi kansilagani haiki Ukil tu sendiri tahu bahwa kita thuksa wasa ada betul saya koi ukil singsi officer of the court ne dia ya juga koi bu hamne yang gitu begini mawang sih koi isa gitu betul koi congco betul kalau sih tahu gitu. Ayi mingse Uripok Maikaida yum-da changduna amadi lambi sorokta Uripok Maikaigi loop natabasingna donation amadi mateng niba yaragadi lepinaba Uripok apunba loop amadi Uripok nupi apunba loop ki Maikaidagi khangalakli Uripok apunba loop ki publicity secretary Jingthang Nambamna khuyek piduna thadorakpa cherwal amana hai haukiba chahaigi me ahomgi matungdagi Uripok apunba loop amadi Uripok nupi apunba loop na Uripok miyamgi matenga lunena lan nanglibam afam sing amadi lanjana camp singda chatuna angamba mateng pangduna lakli haujisu mafam matamgi matung inna tengbang khongjat makha chathari Uripok Maikaidasu lamboi khongnang khong Trade and Expo Center da IDP lising amamuk leidi Uripok apunba loop amadi Unalga Relief Camp ki committee ga tathok tasin tangwaduna awa anat taraba singda mateng piri loina relief camp asida leibi chahi tara tarit tamak suri bi nipi macha ama Guwahati da aruba anaba amana layeng liba sidasu achoba thodang lauri lekai gi club mera paibina su lekai miyam ga tanaraga angam ba puthokna duna mateng pangduna lakli marak asida mafam dagi lakliba loop amasung individual singna donation gi wafam lakpada Uripok Maikaigi oiba loop tawjariba singna Uripok Maikaigi amadi imalebak asigi karigumba khara tawjage haina Uripok miyamdagi mateng loba changlubada donation pallubada ningdong pomnare maram khara asina yaragadi Uripok Maikaida loop organization individual singna donation niba khara khanthabiraga lephaningi hairi All India Football Federation AIFF na kumjali singani kulumdoi kunmarigi oina tongan ba National Football Championship kayada achoba mai pakpa ngamkhraba All Manipur Football Association amphada Most Successful Member Association awards pirapagi harau tayambagi thauram amangasi lamlong thongkhongda leiba Artificial Turf Ground da pangthokre thauram aduga mari lenena All Football Manipur Football Association amphagi President M Ratan Kumar na phangdorakpada India gi manungda Sana khotnabada achoba thodang lauriba Manipurgi sanaroising amadi official singbo masak khangbiduna AIFF na All Manipur Football Association amphada asigumba award ama pirakpa sima yamna nungai makha tanasu handak phanglakliba award asidagi henbai award phangnanaba district leiriba football gi association khudingmaki official sing amadi amphagi maikaidagi su kanna hotnaba mathau tai amphana ngasi phawba Manipurdagi aphaba sanaroi kaya puthotuna lakli makha tanasu puthoknaba hotnabada grassroots tagi hauduna senior team fawbada afaba sanaroi sing semgatnaba hotnariba sida sel thumgi awaba kaya mayoknabana matam chana tawdaba thaba kaya pangthokpa ngamkhidaba yaudaba nate loinana hauze amphana thenariba awaba kaya asi Manipur lengaknasu ahenba mieng changbiduna Manipurdagi afaba sanaroi puthokpada achoba thodang lobiyu hainasu phongdokhi Lomi singna Delhi da laktuna makhoigi demands tarwaktanaba central government na makhoigi damak thabok lakhatnaba Supreme Court na khangankhre Justice Surya Khan Dipankar Datta amasung Ujjal Buyan na saba bench na Solicitor General Tushar Mehta da madugi damak Lomida thabak yohangadaba saknaraba Meeoi sing yauna independent committee ama semnaba khanganki Solicitor General na thakiba minister sing na kanna hotnarabasu lomi singadi makoibu thajaba ngamde neutral umpire ama karigi thadribano haina su hanki Supreme Court na makha tana khangankibada Punjab amasung Haryana sector singna committee adugi member oiba yaba Meeoi singi ming pikhalakpasu yagani haiki lomi singi demands adu
Fazana Waroishin Puraknaba Independent Committee na Tabok Lokotnaba Apex Court na order Toki Punjab Amasung Haryana Faunariba Sambu Border su Hangdoknaba Punjab Amasung Haryana High Court na Pikiba order bu challenge Tawaduna Haryana government na Tharakiba petition ama hearing taraduna Apex Court na Rai Pikibani Haryana government na National Highway Queen na Thingduna Tambayari Haina su Kanganki Nepal capital Kathmandu airport ta domestic plane ama runaway dagi nanthotuna kaibagi thodokta Yemini national ama amasung angang ama yauna Meeoi 18 sili thodo adu ngasi ayupung 13 khare helakpada thokibani Shire Airlines domestic plane adu pokhara tamna paigadabani thodo aduna maram oraduna Kathmandu airport ngahak thinjulure pilot adugi mamit soki adubu khudong thiningai oidre haina doctor na haiki authorities na haibada Meeoi 15 mafam aduda siki marina ka hena sokpana maram oiraduna kona siki bani hairi Krishna Bahadur Thapa Kauba uhoba Meeoi amana haikibada yamna hauba Konjal ama ekoina taki gari ama accident thoklamgani khanki adudagi plane adu lepki mekhu karaki adudagi mai hawatuna chaki mafam aduda trensinki makol hauna amuksu pokhairaki Shire Airlines na Nepal manungda domestic flights operate tawbani makoina sizinari ba Bombardier CRZ 200 regional jets ani adu chahi kun suraba plane singni haidi Sanabagi Pau District Sports Association Kaksing na Senduna Association asigi ground da chathariba Second Division Football League 2024 gi ngasi sanakiba ahamba semi-final match ta UCC Kaksing na PFC Topachingbo Panjal ani amada thoikre UCC Kaksing gi Panjal Sengdu jersey number 28 M Suras na match ke minute 3 amadi jersey number 6 KSS Renedi na minute 33 ta chanki PFC Topachingi Panjalduna jersey number 4 KS James na first half loibagi minute nifuga ahapa minute marida chankibani Aroibada maroiba pau amukana pizari Manipur gi lan ase Assam Rifles na Kukim Netens ta mateng pangbadagi lusin dabani haina makpal na haidi Nasha Mukt Bharat Abhiyaan signature campaign ngasi GC Kaksing na haudokre Loinana Nepal da plan Kaibada Meeoi 18 sile Matang asida image PAODAM sanusaba loishinjari mi eng tabiri besingbu amukana kurumjari